पाउचेदी यंफम ओइबमर ओइब पाउ खरा अपडेट तौजरे इसिंगदा इराक नतुना लुखिबा मियोय चामरी सुपना अनिरोम लौखट पंगमखिबा एमडी असद उलादा स्टेट लेवल अवार्ड पेरगने कुमजा लिसिंग अबगा चापन मरफुद्रा दगी अहुनंग असि फावबदा इसिंगदा इराक नखिबा नत्रगना लाइन लौदना लुखिबने आइबा थीबा खंगदना लेबा मियोय चामरी सुपना अनिरोम इसिंग इरोल नोंदगी लौखट पंगमखिबा इम्फाल ईस्ट डिस्ट्रिक्ट की मनुंग चेनबा उरुप अवांग लेकाइदगी लेखिद्रबा एमडी नासिरुद्दीन की मचानुपा एमडी सलाहुद्दीन एलाइस असदुल्ला चाही यांखाई मपन छुरबदा ऑल मणिपुर आर्ट एंड कल्चर एंड स्पोर्ट्स डेवलपमेंट सोसाइटी AMACSDS खुराई खुमिदोक मय लेकाइना पीस एंड कम्युनिल हार्मोनी एंड AMACSDS स्टेट लेवल अवार्ड खोसिनरगनि आइना सोसाइटी असिगे चेरोलमना आइरे सोसाइटी असिगे जनरल सेक्रेटरी मोहम्मद अल्ताफ हुसैन थादोरक चेरोलमना आइ कुमजा लिसिंग अबगा चापन मरफुद्रादा असदुल्ला नमाके मसन पीथोकपा अमा इरिल तुरेल द लुखिबदगी थीबा फंगदना लाखिबा दो मांगला थीबदगी असि भागसांग ओइना फंगबा ngamke नमिदा सिदगी हौना गसी फोबदा इसिंग द लुखिबदगी थीबा खंगदन लेपा मियोय चामरी सुमना अनि लोखतपा ngamke एमडी असदुल्ला लम्बसिदा थोइथोक हेंदोकना मियामना इसिंग माइबा आइना सखंग बिदुना मणिपुर की तोंगान तोंगान बा मफुम क्या द इसिंग द लुखिबा लाइन लौबा मियोय क्या गे थवाई याउद्रबा हक्सांग यामना इसिंग मनुंग द लुप्तुना लौखतपगी थबक लेपतना सथारकले मासिगा मरी लेना माइके क्यादगी एमडी असदुल्ला बु लेंगना सखंग बिना पो वफम फंगदोरखिबा लेख्रे सोसाइटी असिगा एमडी असदुल्ला ग उनजरुबदा मानो वफम क्या थम्बिरखे मांगना फंगदोरखिबदा थबगसे पांगथोंना बखुनाबदा पांगल जामना चंगबा मदे अराइबा थबक ओइदबन इमुंग मनुंगी मियोइसिना करिगुंबा मतमदा तोकनारबा हायरकपुसु यावे अदुबो सेल खकी नतना अवाबा तारब इमुंग दुगिरमक्ता खल्लगा मपुना इमंदा पिबिरिबा थबगसी मियामगी मतेंग पांगनबनी पिरकपनी खल्लगा ngasi phawba leptana thabagasi maipunan miyamgi seva tawjari hairake bakha tarakpa atopa paw amadana registration tawkhiba mairoi khudimak mai tamba phangangadabane MSF na thokiba press statement gi matukina manipur laika ki makha liba government higher school ki class 11 admission ki process ta cut off mark notification tholakhiba adu revoke tawgadabani haibagi mathang ngasi director education s ka MSF ki music ko unadura registration tawkhiba mairoi khudimak mai tamba Pangangadabani haina Manipuri Students Federation MSF na asetpa warul thamkhre na federation asigi serol na aire MSF na thamkiba wafam sing palladuna serol sina ai online entrance test tawgadabani abege wafam thamkiba adugi matang khanakiba galoinana director na jarakhiba na maram orga registration tawkiba mairoi pumba masa masa na apply torkwe school singda loina admission pangangadabani abo wafam thamke mairoi sina pamriba lenga ke higher secondary school sing seat capacity hengalagani abege thasaba pirake Mingway na palabada school singa dudi CCR secondary Johnston higher secondary school sing ni aire higher secondary school sing gi oiba anuba compound amadi classroom arrange tawna da bawarol su thamki bakloina na covid pandemic na punna sogalak patage class 10 examination promotion pi khrabani exam tawduna cut off mark thokpa si mairoi sing manaba miyang deng laktabani aire maram chadan cut off mark thoksin duna ga school sing da bingchan ba admission tawba lakhiba anapa amadi arapa dagi lakhiba mairoi sing amadi Guardian singki damakta MSF na sunungai taba pawe adomai namak MSF na sangsilagli bakongtang asim hairoi khunai gi amadi lebak miyam gi interest ta tawbani aire atopa editorial gi kalam amada mekhal maya da pangtharoi se politics ta yekna balaite maruk laite haiba haujiki matam gi lol da jam toina sinapa wahi ase manipur da khara yana susina ba yen bagum tawri aibe ai State asida political party ke amuk laire political party singa sida jawrba MLA minister punaba karamba political party de khawrak puno abase manipur ki khangairaba myamni hena khangnaram lagani khalle manipur state hut he panglak padak state asida assembly ki mikal taraga mathoirak pangthoki duna ngasi mak taraga mathoi suba manipur state lengak laire asigumba taraga mathoirak churaba state lengak asida national party amari regional party lengak semduna pankhiba kya laikre adugumlaba lengak sing aduna state asigi dama wasak thokpa thabak thorung kya pang thoki duna ngasege lamdam asigi miamna khangduna uduna leiri abis state asigi miamna khangna duna leiri bane manipur gi miamna karamba political party na kari tawkhre karamba sakhu thorang pang thokra bage habis loin bhayak sena khangna duna leikre ai bayai masida amada gi henba ta ba habu state asigi miamna mayak sena khangna ram lagani khalle maramde state asida hokiba lengak sing amadi ngasigi lengak asida kana kana no MLA minister oikhrebagi amadi oirebagi habdu loin ikhang khang daraba ngaktani haiba yai masida tonga tonga da misak maming amuk paludra ko su yarabani aina khalle
Housing Manipur BJP na lusing ba lengak asi taragama thoi suba Manipur Assembly ki mikhal ki lengak ni lengak asi ki mapunsi loi ke ba tha taruk mok tangai selak labane asigum ba sahi mari ga tha taruk ki lengak na state asi ki sako thorang ki thabak sing pang thoki ba sing amokhana kalam asi da pantra basu Manipur ki miam na loi na khangdaram lagani khalle Housing Manipur ki miam na lakadori ba taraga di thoi suba Manipur ki Assembly ki mikhal da karamba political party na masing jam na mai pang na kara kara ki ai ba de haidok ba da khrak ngan mali bra khalle Masih pada waituna sulah kadur bertaragan itu sebab Manipur Assembly mikal da karena lembat tong tu nanti yang kadur political party di BJP amade ANC ni ai baside Manipur gimiam na ikang da khang daram lagani khalle masih da party ni asina law khong dar basu party asida mira poira kadur bahana ki MLA amade house ke MLA Minister Singh asidi Manipur gimiam na basak mona khang na kraba amade khang daraba miyo ngak tane adoga nauna party ani asida mire poira kadur ba amuk ta mikal da mai pak tuna MLA oikideba sing adu kakten state da sigi miam na khangna dri ai bayai adu Manipur gi miam na lakadu ri patara gani thoi suba Manipur Assembly gi mikhal da political party sing adu da yeng da matik chaba misak yang laga sogot pani hena phagat ra khalle maram de Manipur da hokki balenga kyan tongan tongan pa party kyan lenga chem da laibak nga khraba matam da lamdam asigi miam na khangna khraba ngak tu oi pa maram na state asigi miam na khangwe na gadu ri ba asi mikhal da mire poi ri ba misak yang laga sogot pani hena phagat ra khalle Maramaduna Manipur gi miyam na mikhal naksilak pamatam da pangthabagi thawong tawdana minda singna sahi manga gi miyam gi mabal jawlo ba right adu merem khara gi moithem gi sel khran magan khiba tawdana pangal thokna taragani thoi suba Manipur Assembly gi mikhal da madak chaba merem khakta da isa gi apamba merep ta sagot pani hena phagatra khalle miyam da lana uwanna da bohodarak pa laibak thibani azen Kanagumba miyoy khara gi thawon chin man bamong da KS Asafati Kobi amana local MLA amade ajan sing Manipur ge Miam da lanu guna da phonar pa silebak thibani an moirang kendra ki manung chenba fubala GB gi naran China 1/9 gi main agent M Sobitana pawmi sing da phongdok re Manipur da mit khuding phongba pawsi amade electronic media gi khuthang da moirang kendra ki manung chana leiba fubala gram panchayat ki naran China 1/7 9 amade 10 gi oiba PMG KFY ki cheng yen bada cheng kesi masing sudana yen bere amade local ability ki matak maral si ki adu ki matang danaran China 1/8 maile ke community holder ward ki seng agency amade beneficiary sing jawro mi pampang thokre mi pamadu da saru ya ki ba sobitana makhata na hai asafdi arbada PS handa agast thagi ma ki phangmam thopa cheng zaruk laugra bane adu mahna media da local MLA amade agency ki mingchat thinana ba honor pasi agent ekuna makko condemn tawe Mifamatu da saru yakiba naran China 1/8 ki sengi agent CS Nandarani na aikibada Fubala JP ki naran China 1/7 8 9 amasung 10 ki oina PMG KAY ki seng phangba yaraba DC Bistopona thokpa order da AAY amade PSS ki apunba miyoy lisingani samaga marfu khaktani aduga tha asigi oina aduga tha amagi oina DC Bistopona thokpa order da wat mari asigi sengna quinton samaga sumna mapanne Aduba wat mari asida AAY amade PSS the official when ming jaw daba sahi taruk helaba angang sing jaw na chorak na biyoi chamanga sumna ni hena leire hariba ahenba mi masing asigi mathau taba chenga si chawrang keji lisingani chamanga tararum oigane haujiki COVID-19 pandemic matam asida dimipung khotemak wanaba matam oibani na DC Bisnupuna order thoklaga wat mari asigi pirakliba cheng samaga sumna mapan quintal asina AAY PSS amasung card by the Pudamba Krakarato, whatever suit, Nadaba Haitanian Bani Ike. Atopao, Amatana, biopic film Pudok Bada, film Forum Dagi Abalo with the Bane. Film Forum Manipurgi office the CVT Films production Manipurna town of Putoka Manipurgi and biopic film Oigadurba Mirabai, Januki title restart Okre. Registered Dogadu, film Forum Manipurgi Past Chairman Pirendra Salam Yona Forum Gimaru Eva members in Saruyake. Arkenali nina producer oigadaba OC Mairana direction pigadaba film asigi story dialogue amade screenplay manaubi na ore film for Manipur gi executive committee na dawna pothokada India pumbada unanaba sem sariba Manipur gi anba biopic film asi mai panu pothokada film for Manipur na pangbu yaba madeng pangani aikre mamang the film for Manipur gi executive committee na lep na kiba warep na Manipur gi Mafandagi film company producers na Manipur gi saknar pa miyo singi punchi wari da jumpam oiba biopic film namdana puthokpada film for Manipur gi apalo gada bane ana pharmacy gi chairman so wariba samjet chabum angol ja mangol down aike mapalam gi miyo sing lamdam masigi chanabi na medical sir lana ulak kada badagi kanna bagi damak film for Manipur na lep kiba khongpham ni aike
Laigakna sinduna sadvavna diwas pangthokre. Laikidraba Bharat ki Prime Minister Rajiv Gandhi ki humudra tarit chuba mapu kumon ga mari lenana sadvavna divas harmony day ge tengsing thorum ngasi babu purada leba all secretariat ki conference hall da Manipur laigakna sinduna pangthokre. DIVR da ki thador pa sero lamana ai Manipur ki Chief Secretary Rajesh Kumar IAS na sadvavna ki wasak sulauki sadvavna divas ke Marwaiba Temdi Labaka Sida Leminary by Kudimanungsi Sana Namata Webage, Wakalda Hingminase Ibane. Nomida Sina, Labaka Sida Leminary Bapurukang Kudimaki, using bo Nungsi Sanan Amatoina Leminabik Wakalon bo, Puning Tawale. Sadvamna Ibaki Wanduk Fazapa Puxelamadi Asangba Hibane. Baraki Quaitaki Henana over Prime Minister when Rajiv Gandhi Wakalul Aze, Modern Weba Amadi Topa Command, the Patawan Wakalul Seli and Supale. Taramasida Manipulaki Makok officer Kasusarwake. Prime Minister Narendra Modi na Manipur gi miyam manong sibagi khudamni Union Minister Ranjan. Lamdam asigi praja miyam asila BJP nung sibiba asila Prime Minister Narendra Modi gi Council of Ministers outhopada mahakwa minister ki pham. PB duna Council of Minister da jahan birakpane. Aikoi mayam na Prime Minister bo thakat minasi Prime Minister na miyam manong sibiram drapa Manipur bo khangbiram drapa khudong chaba sing asi phanglam da basu yai. Masih pun bahasa Narendra Modi dan Miyam Benung Sibik Kudamni ID Union Minister of State for External Affairs and Education Minister Dr. R.K. Ranjana Aikre. Wafa masingarang numidang Jan Asirwad Jatra ki Saruka Moina More dagi. Halak pada Khangabok the BJP Manipur Pradesh ki former Vice President Thok Som Jadumanina. Losing the BJP Khangabok Mandal ki Miyam Galoinana. Khangabok the labor Sorojuni all from the Pangthokiba Okpagi Thorum the Wangang Laduna. MOS Dr. R.K. Ranjana Miyam da hai kibane. Mahala makata na hai Nehru gi matam dagi hauna Manipur da afaw politician miyam ama MP waikre adubo. Makoy singa do Council of Minister pitu no khudog jab amata piram kide. Adubo ngasi di BJP lengak na miyam gi mute amani khandan asikuma khudong jab ase miyam gi dama khallaga bibire. BJP hariba party asidi asan mirai naidaba miyam gi dama khanba party ne haiba mayak sengna tagle hairaduna chingtam. Kaidana miyam ki damak thabak tawba ngamna na bahwana sage aike maga tarakpa atopa baw amadana awang nung puk state singda sped jangba internet phanganan ba khutyek pinakhre laiba ka sige awang nung puk lamdamda quality wangba amade sped jangba internet phanganan ba kidaba Bangladesh Submarine Cable Company Limited BSCCL Bangladesh ta ki Cox Bazar kokta fauraga Agartala da laiba internet connectivity pinadaba 10 Gbps international bandwidth wine bagidabag Universal Service Obligation Fund USOF na Bharat Sanchar Nigam Limited BSNL ke tha asigi daragani pand jana je amakodek pinakhre hiramasi ki matangda Sri Asmini Vaishnav haikibada awang pop staging da e-servicing yana fabamong da phangana bagidabagta miyam da jangba internet connectivity phanglagane jana je adugi makada USOF na harba international website Azi wine bagi damak sahi BSNL da sel gitek mang pigane. Speedjang na internet action phangbasin miyam da e-governance, e-education, e-health, e-commerce, e-banking na sing batongan ba e-service sing phangan ba mateng oiragane. Northeastern Resident Agriculture Marketing Corporation Limited hinganan ba Union Cabinet na yaba pigre. Development of Northeastern Resident Mantraloy Donor ki sasan makada Santon Public Section na wariba Northeastern Resident Agriculture Marketing Corporation Limited hingga nana bakidamakta lupa koti humbudra kataret lakh nifu mangaki revival package ama fund based support lupa koti tara kataret namasong non fund based support lupa koti humfuga lakh nifu manga Pradhan Mantri na dhauburel oiduna economic affairs ki matang na fangkiba cabinet committee na approve tawre Revival package asi sanaraktuna NER gi lawmi sina makhoi ki pothok singa to ki matik chaba mamal phangalagane tongan ba innovative plant sing maming oina harbada hena phaba farming facilities sing phangan ba organic seed sing amasung fertilizer ki matang da lawmi sin training piba malem gi kathen da NE lawmi sing ki pothok sing jokhana ba ki damak post harvesting facilities sing tamba GI products and registration tawna revival package asina NER AMAC da mateng phanglagane Corporation ki revenue hengkat lagani amasung BRS amasung atopa cost cutting measures sing namaram oidana overhead sing andhalagani amasung corporation asina sustain basis da profit sing phangba hauragani amasung GOL loan da makhapon duna leramba du leblagane improvement generation
potential NERAMAC revival chanaklaba matungda farming sector project sing amasung event management sector logistics sing sorting amasung grading entrepreneurship amasung marketing da directly amasung indirectly animakta thabaki khudongcha phangalagane meolising kuntraga humdoi romgi changda thabak phangalagani aina panare maragasi India da second dose tika tharaba matung da covid naba meolising marfu ga tare thengnare source Laibak sin thungba second dose tika tharoba matung da meolising marfu ga tare covid positive oire masigi manung da chada ni fuga taruk Kerala dagini an health ministry gi masak naiba amana news agency da phongdorakle haire Kerala da first dose tika tharoba matung da covid naba lising marfu thengna ki aduka lising ni funa second dose tika tharaba matung da ni ana source asina haire Anabagi sample chanirom genomic sequence thabada mutation natragna variant di thengnare aina sources in makatare housing authority na anoba variant gi othokpa leibra aibado minna singna yangsili aire Kerala sin namit khuding gi naba masing jamna thengnaba state oire ngasi jo lising kunma thoi chamri kun ga taret nauna thengna ki aduka chamaga marfudra tare na cheke housing genome sequencing chathanaba honari aire Assam Rifles nopi marupna lokra vising damateng pangkhre ngasi nobi jungba matung pungkhai chatpa matamda B Company Jwalamukhi Battalion 22 Sector IGAR East Branch of Hill Rifles ka All Manipur nopi marup sekbai area committee Lotang Kunok Branch ka khusamna duna COVID-19 pandemic na jumthong kuthengda khamtheng na saitheng pi duna wada raba matam asida khungang asida leibi lukhrabi humpuda chana thakna polum kya prom yanthokre aina All Manipur nopi marup ge secretary M Purnima sina thadorakpa charola mana phangdorakle Arui the content sing asigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiri bapun mak pathaga sari channel asina tumda kanarabadi subscribe tawbi 3% subscribe tawbi rumalaina like and share tawasu kawi gna prampo amakhana thaga sari